NRC tawdana census pangthokpa yaroi haina ngarang kogi tampaki tongan ba school amadi college singi yamlaba mahiroi singna rally chatkhiba amadi rally du da saruk yakhiba mahiroi tara khangatuna kogi chief minister secretary ta unakhiba aduda mahiroi singna state ta NRC ningthina implement tawduna midok miyancha sing khandok fawba census pangthok piganu haina chief minister da takshin khibaga loinana hauzik mahilosing sing nimit humnigi ngarang kogi ngahan suti laukthokkiba adu demand tawraduna kogi school sing asi hangduk piu haibaga loinana mathang da kogi chief minister gi warol da mahiroi sing gi warol se tara matung da lakadoriba kogi September gi tang ani da pangthokadoriba Manipur Legislative Assembly gi session asigi manungda lengakna lamdam asida NRC implement tawnabagi wafam asi soidina puthokani khanagani haina mahiroi sing da thajaba pirakre habagi pawla han headlines ona oire habi tare za samatang za gi mo kamani thamini za han mokta da notice window yang bidi ba Manipur ja khudum kai khunu uchari nga sigi hosh bidi ba lirin amade on staff khudum kai khunu uchari lirin Manipur si imalebak Manipur si adum nungai ri ko nungai habi tare koi different makhan gi masagi ofam mayama andagi thok mayama thoi daba thok mayama dum 21st century hai tare ko 21st century gi manung jida ato pa state singena hana lejeram state sing dagi hena magul leiba hena nungai faba hena development leiba natakan hena mamang jinghin hai tare ko issues khudi mutam mamang jinghin ba dugum ba state ama oina ba amna competitive matam ne ko am competitive matam ni duna ai state si top pa india gi manung da leiba state mayam gi manung da ai state dagi sports gi line do iro culture gi line do iro any kind of leijari ba magi thoi ba product mayam pothok mayam gi manung jida ngasagi hena focus tor gan ngasagi dugum ba sak utpang amba state ama oina ba hoda ba dugum ba sagi dum oine hai tare ko ado khoi Manipur gi di tien khamatam khara hai tare ko thangkhang nai na history ka na bound tor leiba dum imalebak Manipur je alam na ngasi sana lebak Manipur ko imalebak Manipur sana lebak Manipur ga na yam phadam thon thambiram ba se tien khamatam khar tenure khara hai tare ko sahi khara gi manung ji dai khoi da thoi daba oi daba tohi daba tab da nuai daba tu chungba khoi gi different hai tare ko thok mayam na ngasi mang paring leng leiba mami khadum ure hajik si third me 2020 hor ki badu gumba kinar ko terrorism drug mafia singi lan loshindri ko loshindri adu mang da dum paring lenga leiri ko mang da dum paring lenga leiri sigi manung sida amuk tawdaba yada ba matam gi ngasai kar haini indigenous people me amni kan jahong na bai tare ko khoi tungi miro na ma tungi jati ma tungi fruit kundaminari ba dum indigenous people me kan na bagi dum ba tawdaba yadra ba tangai ra khungthang mayam ju tawina na bai da maktam yam ge pressure ma dum leibagi mami dum yam ubidi ko si aikoina kasung ani ngai oide aikoina yengba ya ba si ngarang si yam nungai ta ba si ko yam nungai ta ba si kai no haraga di akoi haji no NRC no census ko miyam haji se census tawdu ngai da NRC na tawdu boni ha ba du kholau laura isi ngasi ngarang da te ko am sang khaba dum tangkak nai ba am sang khaba tangkak nai ba mya mai khoi NRC hana tawdri ba tawdaga di ko census tawbu yaro he je launa la abani ko launa la abani dang sagi lainga ki adugumba haji obidi ba honorable chief minister ton ba different leaders me amna pi speech ko thena jare ko haji si mamang da lainga ki adugumba respected members na pi speech da sagi lainga na thena jare ko da ko census tawdri ngai da census tawduna NRC tawbu ya de ha ko dum lai ga na report lai ga na phunu ki bi yaure ko adai den NRC gi manung gi ba nung gi ba hon thok mayam lai hre ko mayam lai hre am sang ba paring nai poram lai hre ko yam sang paring nai poram lai hre tu nang sagi lai ri mayam jing du lerin lai mayam jing si yam na macha khaina one by one khoina nei na ru draga su once amuk census of tokhni tara ga di ko tokhni tara ga di karam mi yoi jing bu khoi recognize to khini ko karam mi yoi jing bu khoi masak khangi ni karam mi yoi jing bu sai ka hai ni india ki citizen na moi na hai tare ko recognize to khini ga ha je khoi miyam khang po ni ana Manipur thoi issue si illegal influx me ama ko illegal immigrant me ama adu hendok tana khoi mai ro me ama na khoi foreigner ki matang de am sang ba ko am sang ba khong jang da la ki wari dum dei ri ko sugum ba je khoi na tangkak nai na matam da khoi haju Manipur thoi ba issue je government sina su matam gi dum yana ba ko yana ba hajukti JRFD na sangal lakpa khongjang gi makha sa thrak boina ngarang si honruba nai da ba chatra gi mayam throk ngarang si irang hore ko ado government di
government di mase oirak pa yai ko satra jingsi irang kanjilak pa yai khalakan da na 2 days matam chuti thadokre nadra 20 dagi hawraga 22 bu thai habra kaino koi fake ni hai fake mate hai tong da dum chuti di dum oire nadra asing manati na hainer ma posing do asum mane mu haire asum manati haire posing do mu no sai kara ni hajuti minister mayam gom yangi ma du ma sai masak na yomi mayam throkna press min tong ngai chin ausin hangma question da angang je koi showing da badagi hai tare ko police ko mung da khona ba to showing da badagi koi suti thadok pani ga na dum mission chen phung koi ure hoi tak padi suti lauk thu e pa sim yam confirm